ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯑꯣꯛꯇ꯭ꯔꯤꯉꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯉꯥꯎꯁꯤꯟꯅꯔꯛꯄꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯁꯤꯟꯅꯔꯛꯏ꯫ ꯀ꯭ꯂꯥꯁ 7 ꯐꯥꯎꯗꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯍꯥꯏꯕ ꯌꯥꯝꯅ ꯏꯟꯖꯔꯛꯑꯝꯃꯤ꯫ ꯀ꯭ꯂꯥꯁ 8ꯇꯒꯤ ꯑꯩꯁꯦ ꯕꯕꯥꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯍꯣꯡꯗꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯅꯧꯅ ꯑꯦꯗꯃꯤꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯁꯪꯒ ꯈꯔ ꯅꯥꯇꯩ ꯆꯥꯗꯕ ꯄꯨꯜꯂꯨꯕꯗꯒꯤ ꯅꯤꯁꯥ ꯃꯆꯥ ꯃꯆꯥ ꯆꯥꯕꯗꯒꯤ ꯑꯆꯧꯕ ꯅꯤꯁꯥꯁꯤ ꯇꯞꯅ ꯇꯞꯅ ꯂꯥꯝꯕ ꯍꯧꯔꯛꯏ꯫ ꯀ꯭ꯂꯥꯁ 10ꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ 3ꯔꯗ ꯌꯥꯎꯔꯛꯇꯅ ꯃꯗꯨꯃꯗꯤ ꯂꯥꯟꯊꯣꯛꯄ ꯉꯝꯖꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯩꯅꯦ ꯑꯩꯅ ꯁꯥ ꯑꯣꯜꯂꯛꯇꯣꯔꯤꯕꯁꯤ꯫ 10 ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯅꯤ ꯈꯟꯅ ꯁꯦꯜꯁꯤ ꯄꯨꯡꯂꯧꯗ ꯂꯧꯊꯣꯛꯑꯒ ꯑꯩꯁꯦ ꯅꯤꯁꯥꯁꯦ ꯏꯅꯤꯡꯇꯝꯅ ꯆꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯀꯣꯏꯔꯨꯔꯒ ꯃꯣꯏꯗꯤ ꯑꯩꯁꯦ ꯊꯣꯡꯒꯥꯟꯗ ꯊꯅꯝꯃꯒ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯉꯛꯑꯒꯦꯅ ꯇꯧꯔꯛꯄꯁꯤꯗ ꯈꯪꯍꯧꯗꯅ ꯑꯩꯁꯦ ꯑꯣꯚꯔꯗꯣꯁ ꯆꯠꯇꯅ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯈꯤ꯫ ꯕꯕꯥꯅ ꯃꯇꯝ ꯆꯥꯅ ꯑꯩ ꯍꯜꯂꯛꯑꯕ ꯍꯥꯏꯗꯅ ꯊꯣꯡꯒꯥꯟꯗ ꯊꯣꯔꯛꯄꯗ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯨ ꯊꯦꯡꯅꯕꯗꯒꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯈꯠꯂꯛꯑꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯕꯕꯥꯅ ꯑꯩꯁꯦ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯐꯨꯔꯒ ꯍꯨꯟꯗꯣꯛꯑꯝꯕꯒꯨꯝꯕ ꯃꯥꯜꯂꯕꯖꯥꯠꯅꯤ ꯏꯃꯨꯡ ꯃꯅꯨꯡꯅ꯫ ꯀꯣꯟꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯗ ꯗꯣꯛꯇꯔꯅ ꯑꯣꯚꯔꯗꯣꯁ ꯆꯠꯄꯗꯒꯤꯅꯤ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ꯫ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯅꯤꯁꯥ ꯆꯥꯔꯝꯃꯦ ꯈꯪꯕꯗ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕꯩꯗꯤ ꯃꯣꯏꯅ ꯑꯩꯁꯦ ꯀꯌా ꯉꯥꯡꯗ꯭ꯔꯦ꯫ ꯁꯪꯒꯅꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯅꯨ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯣꯏꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯗꯤ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯗꯨ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛ ꯑꯩꯁꯦ ꯅꯤꯁꯥ ꯑꯗꯨ ꯑꯗꯨꯝ ꯆꯥꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯀꯥ 2 ꯂꯩ꯫ ꯃꯣꯏꯅꯁꯨ ꯑꯩꯁꯦ ꯉꯥꯡꯕꯒ ꯆꯩꯕꯒ ꯑꯃꯨꯛꯇꯕꯨ ꯑꯔꯣꯏꯕꯤꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯥꯝꯕ ꯉꯝꯗ꯭ꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯑꯣꯜꯂꯛꯏ꯫ ꯅꯤꯁꯥ ꯆꯥꯕ ꯍꯥꯏꯔꯤꯁꯦ ꯁꯦꯟ ꯆꯪꯉꯤ꯫ ꯃꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯑꯃꯠꯇ ꯁꯤꯟꯅꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯍꯨꯕ ꯍꯧꯔꯛꯏ꯫ ꯏꯃꯥꯒꯤ ꯁꯅꯥꯐꯥꯎ ꯍꯨꯔꯥꯜꯂꯒ ꯅꯤꯁꯥ ꯆꯥꯕꯗ ꯂꯣꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯗ ꯑꯩꯅ ꯁꯦꯟ ꯄꯤꯌꯨ ꯅꯤꯕꯗ ꯕꯕꯥꯅ ꯊꯤꯅ ꯆꯩꯔꯛꯈꯤ꯫ ꯑꯩꯁꯨ ꯅꯤꯁꯥ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯕꯕꯥꯁꯤ ꯇꯞ ꯇꯥꯅ ꯐꯨꯔꯨꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯕꯕꯥ ꯐꯨꯔꯨꯕꯗꯒꯤ ꯀꯀꯥ ꯃꯌꯥꯝꯅ ꯑꯩꯁꯤ ꯈꯨꯠ ꯈꯣꯡ ꯄꯨꯜꯂꯒ ꯁꯟ ꯏꯔꯣꯏ ꯐꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯨꯗꯈꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯁꯦꯟꯇꯔ ꯑꯃꯗ ꯃꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯊꯝꯖꯟꯕꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯁꯦꯟꯇꯔꯗ ꯑꯍꯥꯟꯕ ꯂꯩꯔꯛꯄꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯑꯣꯖꯥ ꯃꯌꯥꯝꯅ ꯁꯦꯝꯗꯣꯛꯄꯤꯕꯗꯒꯤ ꯑꯩꯁꯦ ꯈꯤꯇꯪꯗꯤ ꯋꯥꯈꯜ ꯂꯥꯛꯏ꯫ ꯁꯦꯟꯇꯔ ꯑꯗꯨꯗ ꯑꯩꯒ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯟꯕ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯊꯦꯡꯅꯩ꯫ ꯃꯥꯒ ꯑꯩꯒꯁꯦ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯔꯒ ꯂꯩ꯫ ꯅꯣꯡꯃꯗꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯦ ꯃꯥꯗꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯁꯦꯟꯇꯔ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯂꯥꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯗꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯁꯨ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯒ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤꯗꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯂꯥꯛꯀꯅꯤ ꯈꯟꯕꯒ ꯑꯩꯁꯦ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯤꯅꯁꯨ ꯃꯥꯗꯤ ꯆꯠꯀꯗꯧꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯁꯤꯖꯤꯟꯅꯔꯝꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯟꯅꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯑꯩꯗꯤ ꯑꯍꯤꯡꯁꯦ ꯐꯅ ꯀꯨꯏꯅ ꯇꯨꯝꯕ ꯌꯥꯗꯦ꯫ ꯏꯁꯥꯁꯦ ꯑꯍꯦꯟꯕ ꯋꯥꯈꯜ ꯀꯌꯥꯃꯔꯣꯝ ꯑꯃ ꯈꯟꯖꯟꯗꯨꯅ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯀꯦꯐꯥꯎ ꯇꯧꯔꯝꯃꯤ꯫ ꯋꯥꯅ ꯊꯥ 3ꯃꯨꯛꯁꯦ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯑꯕ ꯃꯇꯨꯡ ꯑꯩꯒꯗ ꯇꯣꯏꯅ ꯄꯨꯜꯂꯝꯕ ꯏꯃꯥꯟꯅꯕ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯕ ꯏꯃꯥꯟꯅꯕꯗꯨ ꯃꯥꯁꯦ ꯑꯃꯨꯛ ꯁꯦꯟꯇꯔ ꯑꯗꯨꯗ ꯍꯜꯂꯛꯏ꯫ ꯃꯥꯗꯤ ꯊꯣꯛꯎꯔꯒ ꯅꯤꯁꯥꯗꯨ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯨꯔꯕꯖꯥꯠꯅꯤ꯫ ꯃꯥ ꯆꯪꯉꯛꯄꯗ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯝꯅ ꯑꯍꯣꯡꯕ ꯑꯃꯗ ꯍꯟꯗꯛꯇꯤ ꯆꯪꯉꯛꯏ꯫ ꯍꯥꯟꯅꯒꯨꯝ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯀꯌꯥꯗꯨ ꯄꯨꯍꯣꯡ ꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯝꯃꯤ ꯃꯥꯁꯤ꯫ ꯑꯩꯅꯒ ꯈꯤꯇꯪ ꯐꯥꯒꯤ ꯇꯧꯔꯨꯕꯗ ꯁꯤꯗ ꯂꯩꯔꯤꯁꯤ나 ꯅꯪ ꯊꯣꯝꯃꯛꯎꯔ ꯀꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯑꯍꯣꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯗꯛ ꯆꯪꯉꯛꯄꯗꯨꯗꯗꯤ ꯀꯌꯥ ꯃꯥꯒ ꯅꯛꯁꯟꯅꯔꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯂꯛꯀꯁꯨ ꯈꯔ ꯂꯥꯞꯅꯅ ꯂꯝꯍꯥꯡꯗ ꯂꯩꯕꯅꯤꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯩꯁꯨ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯃꯩꯁꯨ ꯃꯨꯠꯈꯤ ꯅꯨꯃꯤꯠꯇꯨ꯫ ꯑꯗꯨꯃꯥꯏꯅ ꯃꯩ ꯃꯨꯠꯈꯤꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯔꯒ ꯍꯧꯖꯤꯛꯀꯤ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯤ ꯃꯥꯗꯤ ꯁꯦꯟꯇꯔꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯖꯥꯠꯅꯤ꯫
Maduda center ge iyamba singna pharaga mase amuk pusalai aduga gyan tanaba center dubu lingkhaliba tamo taibang nganbana imanabadu wari phajana sabi nongalaga mogi imung manung su loina kaurami thawdo ama sumaina thokiba leire chenthokke tawrame haidana asumne imanabase hanjan mase chenthoknaba tawbada adum phabadagi nongmadi masu chenthokpase oiraroi khangaba mali magi kada paliba ceiling fan ayadaba adugi mathakta tawrendagi furitagi marai tasalaga aduda mase thawri yanduna siduna leirami aduga siemada wahi kharasu irami mana madudi magi khangajabi nupi aduda seithaduna iba oirami wahi adu yamna sangna iramba sunate si khangni mani iramba ainanga mukhana unaba phangani thajaraktre aduna ai salagi wahi ase kaksi aduda irami aiso ibani khak sumloina tinarambadina yamna kapami ahan sing aduna so aiga maga luna tinarami khangbanina mana thori yalambaduda aiso madawna tawroktanaba haidana aigi pukning yamna phathabirami ahan sing aduda so aina wa amakhak moida haijai aibu yumgi miga amuktangdi unahanbiyu yumda aibu amuktang halanbiyu aduga ai sida amuk halasu hanjarakke haidana aise kaptuna haijai maduda ahal sing aduna su hoi akhoinagi imung manunggi miga hana paw phongnakige hairai masida ina khwaidagi ngai de sukuina ina sida lerakpasida baba ima ise kaka moya mata aibu unaba lakpiramde aise maduda sumna su hek khalli aina baba da tamthina khu tharuba duda moina ise yamna waru khrabazara su khallami imana badu laikhidraba matung numitu aise aige ka da sakto sage haidana thangjalai nahan khaide puna moiga sabani adumaina aise aige ka da hek changapaga aige tumpham kangdon se phe hai nomba tawduna leirami ngayak munangak na yengduna lei aise ngayaki matungda de muk nomambadu tamna phakhi ai sagi woina su kharaki gandi aduna isu wakhanda kaisu khanjandana phamung aduda dum phamdarami aduga sakaduda ise wakhallamada munna yengduna lei kagi thongada su tamna hangtoga mi ma thokhiba nongna su tawi punamakto ai karimata khanbiramde aide somda pura wakhallamadani leirido sakto so khara sare ise aduga pukham tengko to aige phamang aduda thanamaga adumaise tumtharami center aduba lengkhaliba tamoduna su numidang aige kaade hekta sangai aide tungkhrabanina tamodo sangapa khangdre tamoduna ise luna su tawbi haide yungi mina ise unaba sunglak lakpidabaduda tamona ise heroje tumabo haidana hekta hawdokpirai aiso mitho uirum pangaga hoi tamo khummi tamona so phare tumo ai thoge hairamaga thokhi tamo hek thokhibaga amukso aigi kagi thongado mi mana hangtoraga aigi nakta sangakpagi mawongda sanilama aina amukasu phangai maduda aiso tamo se amuk sangi izara haidana mi se tamna pangthoga yengami adubo handakte kana sulamde adumaina numituda sum kaigumba maina thengnarakpadagi aise tum thaba yaramde ka hene sada kiba haibadu oijadragasu aduna ise himna mitsum pangaga thaina matam amada ina punkhiba isungi manaba amadi imung manunggi miosing ningsing phana thenga phoktumamde nongalakpada igi sase inam namami haidana center aduge field ground da ise sum phamna napi sing adu sum phoidalami maduda center mapu tamodudi ai aduda lei khangdadana made ayung nganta duda aigi ka tamna labazani ai tumba hawgulabra yenge haidana tamodo aige ka da sangaktinga aige ka manung aduda mana haibani sum koka makhola matai hai tamogi wakhanda su kainoni masigi angangsina tawrisibo ayuka sida kaidorabazanu haidana aige ka gi thonga do salangna hangtubada kana su leiramde hai maduda tamosu masada angakpa moirami kainoni tawrisibo madu ngangdu leiramdrisina hojikta ka manung asida kokak tawkhiduna kari wiri bazano asumna tamose thuna mapanda thoraga aise kuyeng yenglabazani kona de aise napi phalaga leirambadu tamose thuna igi nakta sangaga nangdi sida kaidawrimiba aidi nangi ka da sangure napi phaliru nangi dubo hangai aina so hoi tamo tumya de ngasi de dugi ngantana hogolaga si taw leire khummi tamona muk adu nangi ka manungda ngasai kari no matawri ne nang leibadawna kamaina tawri bazano aduna tamna razaro roger laikhidaba aduda hangai aina sumu khangdre da ngarangdagi kari no mai tawrabani khummi numidang asida so aise tumthabaga yamna mengak nei hodiki laikhidaba imanabadu mangda hekta ui
Mase aigi mangda laamaga ingonda wadi mata ngangamde. Nokfe tawramaga hekta chatki. Phagi dagi aiso wakan se kaino zat khanba haurame. Aduga amana aigi imung manungna aise unabiba sunglak hek laktabaduda aise amuktangdi mafam asidagi senthoaga yumda amuktang oiraga su yauruge haiba wakhal ama laame. Aduna aise mikupna humsingna senthongnaba aise tanja ama ngaiduna sem saduna lei. Mamangda su lekhidaba imanaba aduna hanjan senthokibada hanjan phakiba aduda aisu yamna loksing oihauki. Aduna aise masigi matamsida aina senthogadi moina khangkhiroise aina loina khangami. Aduna aise matam ama phajana ngaiduna lei. Moise numidangdana hena chekselli. Aduna aise nungthin poboptuda oina senthoknaba sem saki. Aina mafam adudagi senthorokpada lamben phau karai-dagi satkhini si kokta hana ise wakhalama munna loina khantoga thanami. Adumaina nungthinsida aigi phamung se mona semaga phamung asida ai sarga phajumna kopsalaga thanami. Aduga ise tumina wall karga sungtharai. Aina hek wall adu sungtharakpada center linkhaliba tamo se gari thaujan khiba ma aina uhaurami. Maduda isu masidi thuna tamona ai khangkhrani. Tanarakpada yamna laina phakhrani. Aigi kada thuna sanghaurage. Aigi kada thuna mase sangani haidana. Sekpal wall adu amuk aisa kakhalaga manungda sangai. Haibaga tawbaga tamo se aigi kada sangai. Aduga ingonda inawi bungo. Singju bora lerakpani mayam charusi lao hairai. Aisu isada ipapa khatpa mataw amu ulami. Maduda tamo so ingonda kaigumba kharadi singnaki. Adubo kaisu tawdre numito do maise chenthomdre. Nong nini leiraga se numidangda muk chenthokhrage ningaktuna. Mamangda ina tawrambadu adumaina tawramaga. Aise chenthorake tawrakpada nong taramdai. Akhak arau se muk haurai. Aisu masigi tanja sina hena phare khanduna. Sekpal wala do chongkhalaga labukta phalongna chongtharakpada. Aigi khongse leithekirami. Nungamada nel ubadagi. Tainadu khangduna ise phuk haugalakpada. Lamna mami sabi mi ama lepaga ingonda yengbadawna. Lairibado aina urami. Aisu tamna senba haurami. Nongsu yamna kanna khai. Tungda haipe leithoktuna amuk center adomda yengubada. Adum kanagumba miyoy ama airomda munda yengtuna leihauki. Madu leikhidaba imanaba adugi mathwai mami dura su khangde. Asumna ise mafam adudagi senthoraktuna. Nongalamdai pung 3 adaida aise yumda yaure. Yumda aise sangakpada aina matam amada. Yamna nuksina luijakhiba hui aduna phau aise masak kaurami. Ayu ubada mase kana khongai. Aduga center mapu adugi gari manba amasu thongan waida khamambase aina urami. Lum doda aise aige ka adomda sangakpada baba se kaidorabanu khangde. Innaba chokri amada phamaga leiramba aina urakhi. Wangangbada so baba se wana ngangi. Masaso sukimatik swalaga leirami. Aduga center adugi mapu tamodu so ahan kharaga akhoigida laktuna leirami. Ai senthokre tabada moide akhoigida labazani. Wakanda iso sumna khali baba si masapumba chatpa thangba ngamdra zara. Aina khut tharuba adudagi baba si paralysis tawkhraba zara. Masi aina tahunba soiduna woini. Ai mogi mangda mukhana aigi saktam ase ullaroi. Ai mapha amada itomda sizarurage hingbada kanatre ai. Nuksina aina loijaba hui asina phau. Aibo ubada saure aina tawruriba yongi taw kaya duda. Asumna ise tumina muksalage haidana thorai. Hui yamna khongbadu ise so mapanda thorai. Aiso tunga mukhana yengamdana yumdagi ningamdana thorai. Adumaina ise lambenda yamna nungaitana salami. Aduga ise gari achauba amasu thaurakpa ngairami. Mamangda ise chongsellaga sijarkhrage ningduna. Adumaina salingai center adubu linkhaliba tamodu. Moi kanguna ise thengnakhidana ise moina phakhi. Aiso kapami lambel aduda aibu thadou. Ai sijarurage kapami. Tamona so aibu phajana gari manungda phamallaga gyan tanaba wari sabi. Temduna aise tamona yumda puge tawi. Maduda aina yumda di pubigano. Aige leifam maduda oina pubiyu haidana kapami. Maduda tamo so kapami. Aige mong matawa duda. Aise tamona center da amuk purai. Aduga maga aiga khakwari sanarami. Maduda tamona so adum sengna haibirai. Mabado masapumba lengba khotpa mata ngamdre. Aduga wafam amaso hawdokpirai. Yengonang mafam asida leiba tallagasu. Aige pham lei nang aduda leiro. Nangi punsi anauba ama aduda leiraga nasana semjaba ngamnaba honajau. Mi amabu mi amana hawbadagi loiba phau semdokpa hairisi oithoktabani. Masidi isana nungdagi tajarakadaba gyani. Aduna nang gyan taro.
Nang na yumdasu hallaroi, sidasu lainingdre hairabanina, agi farm aduda lairo haibirai. Aiso maduda wakalama munna khanjai. Aroi boina aiso aigi anauba punsi amakak, semba yabra yenge khanduna. Aisa tamogi farm aduda laituna, farm adubo aina panaba haurai. Tamona aigi chatok chasinge gari achauba amasu sinabirami. Adumaina aise hojik pau nupi thidana, tamoduga hojik phau leiminajari. Mayam ahamgi warisi matang asaida loijare. Anisuba warisi muk mayamda khudon tamjare. Aigi mingsi thauba kaujai. Warisi ngasidagina chahi ahumuki mamangki warini. Akoiga yumthangnana leiba maiba ahal amana, akoigi lampamba amadi, akoina tamna nungaiba haurakpadagi, yangsalakpagi wari amani. Aigi selenau ahum sujai, aigi thakta yamba ama, ikhada isenupi amaga leijai. Yum asida leiribase puna akoi mi mangani, ima babaga tharaga. Babadi masagi oina suba nomba yamna kanjai, ngayaktang potharaga leiba hainadaba misakni. Aigi imasu masana haijaba pisalunsa tawduna, adumak sen tanjarami. Matamda 2023 gi February gi matamdani, dadana mana thajakhiba railway gi exam khalakpa matamni. Dadana thabak khalakpada ima babasu yamna haraujai. Waramba imungse nungairani haibagi, asada khoi punamak haraujarami. Dadana thabak tawbadagi di akhoi imungsi, tamna nungaiba haurai. Thangnariba ahladugi masanupa ani dusu, amana number 4 addicted ni, amana yuda ngauduna laibani. Akhoi imungdadi nisa sizinabasу kanamata yauramdi. Aduna ahan maibasina akhoi imungda, nungsiba saduna marai chaitharaknaba kyarak ama honarami. Adubu aidi ahaladu ubada isada yamna hainadaba phaujarami. Maibago oibane aidi onsannaduna, wari watai saba phauba talami. Maramdi akhoibu yangsanbada wajarabani. Aiso nongmadi babada sumna hai. Baba yumthangnariba ahansi, masi mityengna yangyamna sumdi. Akhoigi inkolesda su yamna kalakpa mali. Ahingda soina mapan thorakpada, madi hekta khoiromda leptuna yengduna leirami. Babana soigi waduda noktuna sumna hairei. Ibungo mingonda lana lauganu, migidi masasingse amata phaba yaudrabanina, leiriba nachinanaw sing asida kalaktana taurini, kariso khalanu akhoina da lana laurudraga loile, asumna akhodi pok phabagi hongnabi phana dum khantomi. Imana so babada angang harise achumbani, masigi ahanse yamna phaba manbani, phatabani akhoigi inkon sambansi, mana yamna kalakpa mali, imagi waphamadu babana sunoktuna, hainupi nang somok yauraba, Nasa phabo ngangnaba ngamdrisida. Ai wa haige taw. Mina phataba tawre haidana kuchu phataba tawgadro. Mi haise phana ugadabani. Phatana loina khallagati mi punba mata ngamlaroi. Aduda kahina kok thadaruranu. Lao sak sanaba tawsi. Si haramduna babasu thuna saksangda sangki. Akhusu babana phana hairabanina karisu wakhanda phataba khalamdi. Nongmadi ikhurase akhoida bababu kauduna sangai. Kauribadu taduna aina sukai haige, babadi thabak chathoki. Aina dumna harubada noktuna ingonda sumna hairei. Napa leitragasu karisu kaide, aduna madi leibro. Adumna hangakpaduda isu imadi inkhonda leirongani. Ahaladuna muk yare kauroktrabasu. Sese aina nga thonge haidana nakoi pijaningdana purakpani. Se loksalo horen sak chabada hek saro. Yamna hawuni ngasai neyamba singna leirubani. Aina so hoit haidana insangdubu laurami. Aduba ingonda ahaladuna haipet yengamaga, mase adum thuna chatkirami. Aiso imungda thuna changduna insangdubu, manungda thamamaga imagi manakta chatuna, ima ahaladuna insang nga thongba pirami. Adu aidi saklambada loiri, baba halakta su sarasi, horen ma halaga dum sajarani. Imana soina saklami haibaduda. Lao adudi noi nachinanaw hana saru lao, ima sakto thibiragi. Aidi horen napala ago ina punha saminaragi. Si haiduna imana sak thibiraga, akhoisu sakto sarami. Nga thongbudu soidi saroi khanbani. Adubu kari mantra jadu yaubanu khangde, yamna chaningba ma pohalami insangdu. Aduna akhoisu khajik loina sarami. Ngayak leiraga babasu halaktuna, imaga sakto punna sarami. Numinini muk leiraga khoigi mukse khana chainaba thokpa haurai. Gyan taramba babasu imada maram isa sadana, khanaba hauraga hekta marai taubi. Thabeng khang suraga leirambado hojikna yu thakjenduna, babase angaubugum yumda dum lei. Masida natana akhoigi yumgi akoibada, kanagumba mi khara ahingda chatpagi makhol, amadi yumthak asda mi amana, kochen chenduna sanabagi makhon kaya ama tarami.
ꯑꯩꯁꯨ ꯃꯗꯨꯗ ꯀꯤꯖꯗꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯀꯩꯅꯣ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯐꯥꯊꯕꯤꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯕꯨꯡꯉꯣ ꯄꯥꯈꯠꯀꯅꯨ ꯅꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯟꯗꯛ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯆꯥꯛꯁꯪ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯨꯗ ꯃꯈꯣꯜ ꯑꯗꯨ ꯀꯩꯅꯣ ꯈꯟꯗꯨꯅ ꯇꯥꯔꯛꯑꯝꯃꯤ ꯗꯗꯥꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯕꯣ ꯆꯥꯛꯁꯪꯗ ꯀꯅꯥ ꯂꯩꯒꯦ ꯑꯩꯅꯁꯨ ꯗꯗꯥ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯔꯦ ꯏꯆꯥꯅꯨꯄꯤꯁꯨ ꯀꯤꯅ ꯏꯃꯥꯗ ꯀꯣꯟꯁꯟꯗꯨꯅ ꯂꯩ ꯅꯨꯃꯤꯠꯇꯨ ꯀꯤꯅ ꯑꯗꯨꯝ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯏꯃꯥꯅ ꯌꯨꯝꯊꯪꯅꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗ ꯑꯍꯜ ꯑꯗꯨꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯍꯥꯏꯔꯨꯕꯗꯨꯗ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯨ ꯌꯨ ꯊꯛꯄ ꯈꯠꯅ ꯆꯩꯅꯕ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯏꯗ ꯑꯗꯨꯃꯥꯏꯅꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅꯁꯨ ꯆꯨꯝꯃꯤ ꯈꯨꯔꯥ ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯔꯦ ꯃꯤꯅ ꯀꯔꯤ ꯇꯧꯁꯟꯕꯤꯔꯛꯑꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯍꯜ ꯑꯗꯨꯅꯁꯨ ꯐꯔꯦ ꯑꯩ ꯂꯥꯛꯑꯒ ꯌꯦꯡꯉꯒꯦ ꯑꯁꯨꯝꯅ ꯑꯍꯟ ꯃꯥꯏꯕꯗꯨꯒ ꯏꯃꯥꯒ ꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯅ ꯂꯣꯏꯅ ꯂꯥꯡꯉꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯂꯥꯏꯁꯨ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯏꯃꯨꯡꯁꯤ ꯃꯍꯤ ꯂꯥꯡꯕ ꯍꯦꯟꯖꯜꯂꯛꯏ ꯕꯕꯥꯁꯨ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯒꯤ ꯐꯨꯔꯤ ꯇꯧꯕꯗꯧꯅ ꯅꯥꯏ ꯆꯥꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯉꯝꯗꯦ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯃꯪꯁꯤꯗ ꯑꯃꯨꯕ ꯑꯃ ꯂꯥꯛꯑꯒ ꯑꯩꯁꯦ ꯍꯦꯛꯇ ꯈꯧꯔꯤꯁꯦ ꯍꯦꯛꯇ ꯀꯟꯅ ꯃꯦꯜꯂꯛꯏ ꯑꯩꯁꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯟꯅ ꯍꯧꯒꯠꯂꯛꯏ ꯑꯩꯁꯨ ꯐꯅ ꯀꯨꯏꯅ ꯍꯧꯒꯠꯄ ꯉꯝꯃꯨꯗ꯭ꯔꯕ ꯃꯇꯨꯡ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯏ ꯏꯃꯥꯁꯨ ꯑꯩꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯅ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯏꯃꯥ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯍꯧꯖꯤꯛ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯗꯧꯅ ꯇꯧꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯅꯁꯨ ꯁꯦ ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯪꯒꯤ ꯋꯥꯈꯟꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯪꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯅꯄꯥꯁꯨ ꯃꯁꯥ ꯄꯨꯝꯕ ꯆꯤꯛꯄ ꯅꯥꯕ ꯇꯧꯏ ꯍꯥꯏꯗꯅ ꯇꯨꯝꯍꯧꯔꯤ ꯑꯩꯁꯨ ꯏꯃꯥꯗ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯑꯩ ꯅꯣꯏꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯒꯦ ꯁꯤꯗ ꯑꯩ ꯏꯇꯣꯝꯗ ꯇꯨꯝꯕ ꯀꯤꯔꯦ ꯑꯗꯨꯝꯅ ꯑꯩꯁꯨ ꯏꯃꯥꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯗꯗꯥꯒ ꯏꯆꯟꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯕꯕꯥꯒꯤ ꯃꯁꯥꯗꯨ ꯅꯣꯡꯃꯒꯤ ꯁꯣꯟꯊꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ ꯗꯣꯛꯇꯔ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯕꯁꯨ ꯐꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯕꯕꯥꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯀꯩꯅꯣ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯕꯕꯥꯒꯤ ꯃꯁꯥꯗꯨ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯏꯃꯥꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏ ꯐꯅꯤꯗ ꯑꯩ ꯌꯦꯡꯕꯤꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯂꯥꯏ ꯁꯣꯟꯗꯨꯅ ꯌꯦꯡꯕꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯍꯜ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯨꯅ ꯆꯠꯈꯤ ꯗꯗꯥꯅꯁꯨ ꯏꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯁꯤꯒꯤ ꯑꯍꯟꯁꯦ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯥꯏꯕ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯀꯧꯔꯒ ꯑꯃꯨꯛꯇ ꯕꯕꯥꯁꯦ ꯌꯦꯡꯍꯟꯁꯤ ꯑꯩꯅꯁꯨ ꯏꯃꯥ ꯗꯗꯥꯅ ꯍꯥꯏꯔꯤꯁꯤ ꯐꯒꯅꯤ ꯃꯥꯅ ꯌꯦꯡꯕꯗꯗꯤ ꯕꯕꯥꯁꯤ ꯃꯁా ꯁꯨꯝ ꯁꯣꯟꯖꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯋꯥ ꯑꯃ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯏꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯄꯨꯄꯨ ꯑꯕꯣꯛꯇ ꯄꯥꯎꯗꯨ ꯄꯤꯔꯝꯃꯤ ꯄꯨꯄꯨ ꯑꯕꯣꯛꯅꯁꯨ ꯃꯥꯏꯕ ꯑꯃ ꯊꯤꯕꯤꯔꯛꯇꯨꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯃꯥꯏꯕꯗꯨ ꯄꯨꯔꯒ ꯂꯥꯛꯄꯤꯔꯒꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯔꯗꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯝꯃꯤ ꯃꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯥꯒꯤ ꯃꯍꯩ ꯖꯥꯗꯨ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯜꯂꯝꯗꯦ ꯑꯩꯅꯁꯨ ꯏꯃꯥꯗ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯨꯝꯊꯪꯅꯔꯤꯕ ꯑꯍꯜ ꯑꯁꯤ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯏꯕ ꯑꯇꯩꯗ ꯌꯦꯡꯍꯟꯗ꯭ꯔꯤꯕꯅꯤ ꯑꯁꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯃꯁꯤꯒꯤ ꯑꯍꯟꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯗꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯕꯕꯥꯒꯤ ꯑꯅꯥꯕꯁꯤ ꯌꯦꯡꯍꯜꯂꯤꯕꯗꯤ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯏꯃꯥꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤꯁꯦ ꯈꯪꯅꯕ ꯀꯌꯥ ꯂꯩꯇꯕꯒ ꯑꯁꯤꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯨꯕꯅꯤ ꯈꯪꯗ꯭ꯔꯦ ꯏꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗꯣꯔꯤꯕꯖꯥꯅ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯁꯨ ꯑꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅ ꯍꯦꯛ ꯌꯦꯡꯉꯨꯕꯗꯒꯤ ꯌꯨꯝ ꯑꯁꯦ ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯔꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯩꯅ ꯃꯣꯏ ꯏꯃꯥ ꯄꯨꯄꯨ ꯑꯕꯣꯛꯈꯣꯏꯗ ꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯨ ꯃꯣꯏꯅꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯪꯉꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯥꯏꯔꯤꯁꯤ ꯍꯦꯛꯇ ꯊꯤꯔꯨꯔꯒꯁꯨ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯄꯨꯅꯁꯨ ꯑꯥꯗ ꯃꯥꯏꯕ ꯈꯔ ꯑꯍꯩꯕ ꯑꯃ ꯊꯤꯔꯤ ꯍꯥꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯐꯥꯊꯕꯤꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯕꯕꯥꯁꯦ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯕꯕꯥꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯍꯤꯡꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯕꯕꯥꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯗꯗꯥ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯆꯪꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯕꯕꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯪꯉꯛꯑꯝꯃꯤ ꯅꯈꯣꯏ ꯊꯣꯡꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯟꯁꯜꯂꯨ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯃꯥꯅ ꯑꯩ ꯆꯠꯂꯁꯤ ꯀꯧꯔꯝꯃꯤ ꯑꯩ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯕꯕꯥꯁꯦ ꯌꯥꯝꯅ ꯀꯞꯄꯝꯃꯤ
babagi mong matau aduda imasu pakhatana pupu abokta phone tawrami maduda ibongna imada yamna thina seiraki kaigino nangna khoida muk phone tawrak leirisina adumaina tawragadi khoiju lekhamdu yamna thuna humdo akhoi so hojik yamna thuna laage leiramo karisu tawroi haidana phone do thamnarami adumaina phone do thamnakraba matung imana khoiju lekhamdu babagi kadu masin thungna humdomi adumaina tawbadagi babasa gyandi khara tarai adubo masada ki haidana sorsu phuli haidana yamna akiba mong mataw amada babasi leiki kona pupu abokna maiba mapuduna laiba maiba du so kya haitaba maiba male maiba duna babagi masadu pairaga yengbada asumna khoida hairai lamda chatpada yamna aruba lai ama ungnakhre aduna magi masada tawribasi phudori ni aduna lamgi lai atu mukta khoiramsi adumaina maibaduna lamgi lai thoina taina salami haide yumthangnariba ahalladuna tawkhibani haibasi maibaduna khangamde adumaina tawdana nonghek nganbaga pupu abok ima tawraga maibaduna langu haiba polamsing adu akhogi kaithin masadagi satuna polamsing adu loina leiduna langami aduga maibaduna ona tainana lai adu khoiram thoami adumaina lai khoiram thokhibadagi babagi masasi amuka hena phibam taakide Paduda imaga khoisu kari tawgadabano khangamde numito aigi mangse yamna nungairamde babagi manakta imana ise sangaga layu hairambani adubo ise babagi kaada leibaduda isada yamna akiba ma poami aduga ngahaktuda ise khongsu yamna hamningakhi aduna ise ngayaktang maningda sangaga khong hamuke haidana aise babarumda haipet muna yengamaga aise maningomda thorai aduga ise khong hamingai baba manba khonjelamana ipa sale haidana murung solaga sumchatkiba makhol ama tarami ngayaki matung ima se imungdagi yamna kappa lawba tawba makhol ama aina khong hamingai tarai aiso maduda pakhatana kaidorabazano haidana thuna loisalaga imagi manakta sangami maduda baba se akhoiba thaduktuna aroiba oiki baba lekhidabadagi ahaladudi magi maning thunge khanduna akhoigi imungda hena magi mahi posim singadu thajalakpa haurakhi babagi sora sondirgi manung asidasu yumase asuki matik tamnarami baba se yamna ningamdana leikhidaba hoibanina babagi kaduda numit khudingi numidang asida kapalawba makhonse dum tawrai maduda kidana imana lekaigi midasu ahin khara lekpa lakpiu haijarami maduda lekaigi minasu yaduna akhoigi dan matam kharagi oina ahin lekpa lakpirami maduda su yumthangnariba ahalladuna mana phatabagi changsi lekaigi mi ahin lekpa lakpiriba singadusu mana akiya khang tahonduna akhoigi yumda ahin lekpadu tannaba haidana mana laitin thajanduna lekaigi mioisingcho ahin lekpa talle haidana loina hanakhi adumaina akhoise akhoi imung manung khak kai hobaduda imana pupu abokto muk phone tawduna pupu abokso nungaitre haidana khoigida baba sura sondringai manung asi phau akhoigida ahin lekpa lakpirami numito aise tumba changage haidana aigi phamungda changakpada babagi ka se landuna lakpada mi ama musi lepaga leibadu aina urami aisu madu hek urubada isada gyan mangduna aise khudakta dum gyan mangduna lekthaki adumaina ina gyan mangduna leirambaduda imaso pakhatuna khudakta pupu boktaktuna maiba matanaraga aise yenghalami maibaduna so aise phajana lai khuram thoba matung akhoida sumna hairei nakhoigi imungse maiba nina ona tainana lai khuramambadagi nakhoise hojiksu awana aki khang nangduna leiri ai phajana lai khuram thoga yengbigi adu surat loiraga phajana tausi hauji aki khang nangiba singa sigi oinadi nakhoigi yungge suithek marida ai kai kaino lai khuram thokpiramgi admaina ana wiyengiba maibaduna phajana yungge suithek marida lai khuram khibadagi yumthangnariba maibaduna akhoigi imungse kinaba tawramba kayadu sangbanga babagi swarasu yamne nikthijana dum pangthokpirami babagi swarat hekloi khibaga nongna tanariba maibaduna lainang thoka adagi hauna laitindu phajana khoiram thokpa hobirami aduga yungi oina mapanda muklaidu khoiram thoami maduda yumthangnariba maibadudi asawbaga loidana madi akhoise phakrani nungai khrani amuk khanduna mathamoida porpok chakpa henkalami aduga nongna yengbiriba maibaduna akhoigi sada jantra mamamsu loina sibirami adumaina akhoigi mungse baba lekhidaba matung yamna tona khoise hingba haurami aduga yumthangnariba maiba phataba ahalladusu masa ani duna pesa piu yadi haidana ahalladu phuba saiba tawbadagi adum anaba onduna mas
ꯑꯃꯁꯨ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯅꯤꯁꯥ ꯆꯥꯃꯟꯗꯅ ꯌꯨꯝ ꯏꯈꯣꯜ ꯑꯗꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯝꯃꯒ ꯆꯠꯈꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯗꯗꯥꯁꯨ ꯑꯩꯁꯨ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯖꯔꯦ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ